ngasi numida wairam phongkiba pawniko pawse dagi maruiba paw khara khangasaraka myamda khudo tamjike Eshingna Chenthakhiba angang ani yauna miyoi ahum mai pangna kalauba ngamkhre ngasigi numit asi IM dena Manipur gi mafam punamakta red alert laothokhre state asida hokhiba numit kharani asida sukhiba leptaba nongna maram oiraga Imphal Tural gi tunga ba mafam singda ising pathokpadagi mafam kayada ising ijaw mayoknare hauji Imphal Tural high flood level gi mathakta jele Imphal East District Dolai Dam gi satar ama ising gi chapuna phakai khre amadi ithai village gi satar mari ma hangdokhre Manipur gi mafam simba thungna surakhiba nongna maram oiraga state asigi maru oiba tural singge imai tapna wangkhalakpana maram oiraga tural mapalda laiba laikai gi miyoi sing mikupna hum singna lainare Senapati district nong kai hena subana maram oiraga Imphal tural gi imai kai hena wangkhalaktuna ngarang numidang dagi tural asigi imai asi high flood level gi mathakta jele Imphal tural dagi patharak pa isingna mafam kaya ising isaw gi awaba mayoknare Imphal tural gi nakana lairiba news chekon mayada ising pathoraktuna mafam kaya da ising thumjingkhre hauji news chekon konung mamang Andhra Parking Palace Compound AIR Imphal gi Stadio Complex na singba mafam sing ising thumjingkhiba na maram oiraga chathok chasinda khudongchadaba kaya mayoknare Palace Compound da leiba AIR Imphal gi Stadio Complex ising thumjingkhiba na maram oiraga program sandokpa lepkhre adamo oinamak mayang Imphal da leiba AIR gi high power transmitter gi kangla channel amasung pung 3 makhai gi pawde mahoksagam leptana sandokhigani haide Imphal tural gi nakana lairiba lamlong teripati mapa nirakuthi khongampa khabam lai harauphamna singba mafam singda tural dagi ising patharakpadagi maikai adomda so ising ijaw mayoknare haingang asan bigaida su torobana tural gi ising sapu phawrakpadagi ising thumjinba haure Imphal East District ki haigru makhongda isingna Chenthakhiba angang ani yauna miyoi ahum mai pakna kalhauba ngamkhre Eshingna Chenthaduna khudongthiba nanglamgadoroba miyoi ahum adude konjengbam sananu chaini phugani thoi mapuroibagi ming konjengbam nongyai lengjen thoi bi chai mapan amade ngamba chai marini haide nakal amaramda lakadoriba numi marini asida Manipur gi loijing loyada akan manong suba yauna akha arang mayokna khigani haina Indian Meteorological Department IMD na Manipur pumbada red amade yellow alert laothokhre hidromasigi matangda Ministry of Earth Science ki makhada leiba IMD gi Meteorological Imphal dagi thadorakpa special weather bulletin amana hai haukiba pung kunmari asida Senapati da nong subagi sang ase 15.42 oike aduga urakuldana centimeter 7.62 gi sangda sukhi lakadoriba pung kunmari asida Manipur gi Chandel Churachandpur Senapati Tamenglong amade Urakul District law prax prat ki khudongchadaba mayoknaba yai amaramda ngasigi numit ase IM dena Manipur gi mafam punamakta red alert lauthopaga loinana state asigi loijing loyada nong subagi sang ase kanna amade yamna kanba maungda nong subagi oithokpa lei masigi oiroinuna akha arau amade pungda kilometer 30 dagi nifu phawgi chang oigadaba nungsi sipagi oithokpa lei amaramda hayengdagi lakliba tang ahum phawba ase IM dena Manipur pumbada yellow alert lauthorakle makatarak poina kanglei ki mairagi pawse dagi maruiba paw khara khangasaraka myamda khudo tamjage Manipur gi governor Ajay Kumar Balana koina chatna ichawgi phibam hakthengna yingsingkre numit kharanagi mamangdagi Manipur gi mafam ayambada nong lepna churakpadagi Manipur gi tampaki lamphawduna cheliba tural singi imai wangkhalakpadagi tural turaban kaibadagi ising chenchilakpadagi yumkai kaya thumlei ising ichawgi haujik oiriba phibama singasi ayuk Manipur gi governor Ajay Kumar Balana luchingba tim amana koina chatuna yingsingkre ahambada governor na Imphal tural gi ising pathoktuna thumjilaba mafam sing Imphal manung amade nongpok thong khurai lai yengpam laikai amade singjamai thongda chatuna ichawgi phibam hakthengna yingsingki governor gi khongchat aduda Manipur gi chief secretary amade mari leinaba official sing suloina ki governor na ichaw mayok nariba mafam singde lenga ki makedegi
ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ SDRF ꯑꯃꯗꯤ NDRFꯀꯤ ꯇꯤꯝꯁꯤꯡꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯗꯨꯅ ꯏꯆꯥꯎ ꯅꯪꯂꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯃꯥꯜꯆꯥꯡꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ 2,810 ꯌꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ 2,810 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯔꯦꯂꯥꯗ ꯀꯦꯁ ꯃꯁꯤꯡ 1,194 ꯂꯩꯗꯨꯅ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯗꯇꯥ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯂꯩꯅꯥ ꯑꯁꯤ ꯆꯥꯗ 169 ꯍꯦꯟꯒꯠꯂꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ 1,110ꯗ ꯍꯦꯟꯒꯠꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯔꯦꯂꯥꯒꯤ ꯃꯊꯪꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯃꯁꯤꯡ 1,413, ꯗꯦꯜꯂꯤꯗ ꯀꯦꯁ ꯃꯁꯤꯡ 293 ꯑꯗꯨꯒ ꯒꯨꯖꯔꯥꯠꯇ ꯀꯦꯁ ꯃꯁꯤꯡ 200 ꯂꯩꯗꯨꯅ ꯃꯔꯤꯁꯨꯕ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯚꯤꯗꯅ ꯅꯥꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯍꯟꯗꯛꯇ ꯅꯧꯅ ꯁꯟꯗꯣꯔꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ BJPꯒꯤ MLA 15 ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ BJPꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯕ ꯑꯄꯥꯝꯕꯅꯤ꯫ ꯁꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯉꯁꯤꯁꯨ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ BJPꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯁꯔꯗꯥꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ BJPꯒꯤ MLAꯁꯤꯡꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯈꯪꯍꯟꯅꯕ MLAꯁꯤꯡꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ BJPꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ BJPꯒꯤ MLA 15ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯁꯨ BJPꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯡꯖꯃꯩ ACꯒꯤ MLA ꯋꯥꯏ ꯈꯦꯝꯆꯥꯟ, ꯅꯨꯡꯕꯥ ACꯒꯤ MLA ꯗꯤꯡꯒꯥꯡꯂꯨꯡꯒꯥꯡꯃꯩ, ꯂꯪꯊꯕꯥꯜꯒꯤ ꯀꯦꯁ꯭ꯌꯥꯝ, ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ P ꯕ꯭ꯔꯣꯖꯦꯟ, ꯊꯥꯡꯃꯩꯕꯟꯒꯤ KH ꯖꯣꯏ ꯀꯤꯁꯟ, ꯎꯔꯤꯄꯣꯛꯀꯤ KH ꯔꯘꯨꯃꯅꯤ, ꯍꯤꯌꯥꯡꯂꯝꯒꯤ Y ꯔꯥꯙꯦꯁ꯭ꯌꯥꯝ, ꯕꯤꯁꯅꯨꯄꯨꯔꯒꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯣꯛꯖꯝ, ꯂꯝꯂꯥꯏꯒꯤ KH ꯏꯕꯣꯝꯆꯥ, ꯊꯥꯡꯒꯒꯤ T ꯔꯣꯕꯤꯟꯗ꯭ꯔꯣ, ꯀꯨꯝꯕꯤꯒꯤ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯄꯥꯁꯣꯏꯒꯤ ꯁꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕ ꯑꯃꯗꯤ ꯋꯥꯕꯒꯥꯏꯒꯤ ꯗꯣꯛꯇꯔ ꯎꯁꯝ ꯗꯦꯕꯦꯅꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫